District Tarukta ngasidagi hawgadoriba combing operation da hagtengnana saruk yagadaba executive magistrate taraga mapan gi maming matha thagalaknaba district magistrate singda state home department haijakre. Tangdu laitaba Manipuram ama amok hanna oihanabagi pandamda ngarang numidang Manipur gi tampaki mafam singda paktaknana mairagi rally chatkre. Cookie ki punsi kanbiyo haiduna Manipur ki cookie singna ngasi ayug New Delhi da laiba Union Home Minister Amit Shah gi yumda thomjinduna khongjang changsingkhre haidi. State Security Force listing kuntra kadai da chatkre sensitive oiba mafam singda State Force khara hena thajin bada irang asi yamna laina control tawba ngamgani haina MLA Nishikan Sapam na phongdorakle. BDF की पर्सनल सिंग असी द बुलेट प्रूफ याउना फबखुलाई पीबीरबदी मिचमदा नोंगमै कापसिलिबा लालहौब सिंग नुमित खरनिगी मनंग द लोइशिन मंगमगनी हाइना मरी लैनबा सिंगे पुकनिंग चिंसिलकले. मणिपुर के हौजिक ओइरिबा फिबम असी प्रेसिडेंट रूल थंबगा मानरे पीआर चलाइदे हाइदबदी अथुबदा असेंबली सेशन कौदुना थोकले बेरांग असिगे मतंगदा खानाबियो हाइना सिटीजन फॉर जस्टिस मणिपुर न थमलकले. Amasong Manipur da hauzik thokli beirang singda asogapan nanglaba miyosingda Rajmeri City na lemna analay ang chathagani haina hospital asigi chairman cum managing director Rajan Fongokre.